असुमना माइबा अदु मागी लाइफम ओइबा लाइसंदु तमना सेलअमी अदुबु माना लाइसंग योरप मतमददी कुपुबा थवाई मरी अदुना मागी हेक ममांगदा लेपना लेरंबा थंगरमी करीनो तारेबा खोंजिल असिबु माइबा अनि अदुना सीबगी खोंजिल नत्रो माने मोइबु कुपुबा मरीदुना सोइदना हालमलगनी बाबा हौजिकता पुंगिन निलंबा खोंजेन सिंदो तुमिना लेनाख्रे कुपुबा थवाई मरीदो लेरमगो इबुंगो अमुक्ता तुमिना लेखो अतोबा खोलदगी लाकपा माइबदो अदुनदी होरेन मन लाई खोरंबा लोरकांदा अखोय मयाम थोकपा यारानीना हाइरके हाइबनी अदुबु मासु सीखरबा खंदी हौजिक फावबदी अखोयदा हाइरक्ते अदुना ngahak yengaga akhoi thoasu thoksi अदुबु मोइना असुमना हाइनदुना लेरिङैदा यामना कीना लावरपगी खोंजेलना खुल अदुबु पुमनिन निलमी हौजिकी खोंजेलदो ngasai लाखिबा माइबदुगिनी अदुना मासु सोइदना सिरमनगनी खुंगंग अदु पुंचिक चे अमी तिन कंगे मखोन फाव तारमदी पुंचिक चे अमी तुमिना लैनखिबा अदुदा मीसिंग अदु मागी मयुमदगी थोक्तुना लाई खोयमफम अदुदा पुलप लाअमी अदुबु मखोइना मफम अदुदा हे यौरपा मतमददी अतोपा खोलदगी लाकपा माइबा अदु लेबाकना साबा मूर्तिगुम लेरंबा थेंगरमी अदुगा इखंग खंगहौदना मसा अदु मचेत किंथखिरमी अदुगा मांगखिरमी कुपुबा थवाई मरीदुना माइबा अनिगे थवाई से पुखबा माल थवाई मरी अदुना मोइबु लेफनबा लाई खोरंबसे पामद्रबा जाला बाबा कनाना अखोइबु नाक सेनबीबा ngomgani हौजिक सिगी फिगमसे यौरबदी अखोइबु माइबा पुरेल मसा नत्रबदी अखोइबु कनबिबा ngamlaroi थोइबीगा मीरागा मोइ अनिगी मिटमांगदा थोकलिबा थौदोकसिंग अदु उबदा यामना किरमी अदुगा अमरोमदना अथापदा लाई खुरमदुना लेरिबा माइबा पुरेल अदु इखंग खंगहौदना ममित अंगपांग पांगथोअमी मागे माइथोंगदा नुंगाइतबगी ममीसु चावना तारमी मदुगी कुपुबा मी मरी अदुना अइगी इनाय फावबा लेना थाद्रबा हौजिकति अइ इसामा खुंगंग अदुदा चटलगी अइना मखा ताना मफम असिदा लेरबदी अमांग अता असि अनातना खुंगंग अदु थल्लनी असुमना सोमदसु मयाम अदु नोंगानबा ngaइबो ओइना मागी मयुमदा संगनखिरमी नोंगानबगा माइबा पुरेलबु कौरुनबा खुल अदुगी मियाम पुनमकनसु यानरमी अदुगा थोइबीगा मीरागासु ngaiha hiptherami adubu mira adu mana ngaiha tumthabaga atopa mang ama amu mangba haura ami mamang aduda mahak rajkumari amagi pijol sel aduna asukba jangal amagi manungda matom ta chatlami mahakna lailingdina yengba matamda kanasu uramdi adubu ikhang khanghauduna khut amana magi lengjinda thenga ami मीराना लेथोक्तुना येंगलुबा मतमददी महाक खंगप्रक खंगमी मदुदगी महाक तुममबदगी लावरदुना महाक हगोलअमी मीरा कैदौरगे हगोलोसे हुमांगनासु पुंचो चोलेना सासे आई यामना किबा मंग अमा मंगमे नंगना खुलसिगी असेंगबनी खंगदे अरानबनी खंगदे अकी बवारी सिंगसे ताबदगी पंखंद खंजिनदुना तौरिबो रंगबनी अखोय अनि लायोइरबा उना हारिबा उदो अदुगी मसेत ओइना खरा फागा पुग्रजे अदुगा अखोयगी लेफमदा हनख्रसे होय मीरा अदु मसिंदा होय हाइना खुमजरबसु मागे मथमोइनदी खुंगंग अदुदा थोकलिबा angakba thogdoksingi maramda karamna oirakibano haibadu yamna khangningammi
ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯃꯥꯒ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯕꯗꯧꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯥꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗ꯭ꯔꯕꯁꯨ ꯁꯠ ꯁꯠ ꯍꯧꯒꯠꯂꯛꯄ ꯀꯩꯗꯧꯒꯦ? ꯃꯤ ꯄꯨꯝꯅꯃꯛ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯧꯒꯤ ꯉꯥꯏꯅꯔꯒ ꯂꯩꯔꯦ꯫ ꯅꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯦꯅꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯒꯦ꯫ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯑꯣꯏ꯫ ꯌꯥꯏꯊꯣꯏ, ꯁꯠ ꯁꯠ ꯆꯥꯊꯣꯛꯑꯣ꯫ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯑꯋꯥꯐꯝꯗ ꯍꯦꯟꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯍꯣꯏ ꯕꯕꯥ, ꯂꯣꯏꯗꯣꯔꯦ꯫ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯆꯠꯂꯁꯤ꯫ ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ, ꯅꯣꯏ ꯑꯅꯤꯁꯨ ꯀꯔꯤꯝꯇ ꯆꯠꯇꯅ ꯌꯨꯝꯁꯤꯗ ꯅꯗꯣꯝꯆꯥꯒ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯀꯀꯥ, ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯂꯩꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯊꯣꯏꯒ ꯈꯨꯜꯂꯥꯛꯄꯒ ꯑꯗꯨ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯥ ꯑꯗꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯇꯨꯃꯤꯟꯅ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯝꯃꯤ꯫ ꯈꯨꯜꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯀꯔꯤꯅꯣ? ꯂꯥꯏꯑꯣꯏꯔꯕ ꯎ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯂꯤꯕ ꯃꯪꯁꯤꯡꯁꯤꯅ ꯀꯔꯤ? ꯀꯨꯄꯨꯕ ꯃꯔꯤꯗꯨꯅ ꯀꯗꯣꯝꯗꯒꯤ? ꯈꯨꯜꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯩꯒ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯕ ꯃꯥꯜꯂꯤ꯫ ꯑꯩꯕꯨ ꯀꯣꯅꯨꯡꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯒꯗ꯭ꯔꯥ? ꯑꯁꯣꯝꯗꯅ ꯌꯥꯏꯊꯣꯏꯒ ꯈꯨꯜꯂꯥꯛꯄꯒ ꯑꯗꯨ ꯃꯥꯏꯕ ꯄꯨꯔꯦꯜꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯄꯨꯔꯦꯜꯒꯤ ꯃꯅꯥꯏ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯃꯥꯏꯕ ꯄꯨꯔꯦꯜ ꯂꯩꯕ꯭ꯔꯥ? ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎꯕ꯫ ꯈꯣꯔꯥ ꯍꯣꯏꯅ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯔꯝꯃꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯔꯦꯜꯒ ꯎꯅꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯔꯦꯜ ꯃꯁꯥꯗꯤ ꯑꯌꯨꯛ ꯉꯟꯅ ꯅꯤꯡꯊꯦꯝꯈꯨꯜꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯅꯤꯡꯊꯦꯝꯈꯨꯜ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯅꯤꯅꯦ꯫ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒ ꯊꯩꯅꯔꯝꯃꯅꯤ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯃꯥꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯈꯪꯉꯤꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯔꯦꯜꯗꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯂꯩꯕꯒꯨꯝ ꯂꯥꯞꯅ ꯊꯣꯛꯄ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯁꯅꯤꯟ ꯃꯁꯥꯗ ꯐꯪꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯏꯕ ꯑꯅꯤ ꯁꯤꯕꯒꯤ ꯊꯧꯗꯣꯛꯇꯣ ꯃꯥꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯕꯕꯥ, ꯑꯩꯈꯣꯏ ꯑꯅꯤ ꯍꯟꯅꯕ ꯇꯧꯔꯁꯦ꯫ ꯃꯥꯏꯕ ꯄꯨꯔꯦꯜꯅ ꯍꯥꯟꯅ ꯌꯧꯔꯝꯂꯒꯅꯤ꯫ ꯍꯣꯏ, ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯈꯨꯡꯒꯪ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯄꯥꯈꯠꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯜꯒꯤ ꯆꯪꯐꯝꯗ ꯂꯩꯔꯝꯃꯤ꯫ ꯍꯦ ꯏꯁ꯭ꯋꯔ, ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯜꯂꯥꯛꯄꯁꯨ ꯍꯜꯂꯛꯇꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯧꯔꯦ꯫ ꯀꯨ ꯄꯨꯕ ꯃꯤ ꯃꯔꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩꯈꯣꯏꯗꯤ? ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯤꯔꯥꯒ ꯊꯣꯏꯕꯤꯒꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎ ꯁꯥꯡꯂꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯌꯥꯝꯅ ꯎꯔꯝꯃꯤ꯫ ꯂꯥꯛꯂꯤꯕꯁꯦ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯔꯦꯜꯅꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯈꯣꯏꯔꯝꯃꯝꯃꯤ꯫ ꯑꯣꯖꯥ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯏꯆꯥꯒꯗꯤ ꯃꯣꯏ ꯑꯅꯤ ꯑꯣꯖꯥꯕꯨ ꯀꯧꯕ ꯆꯠꯈꯤꯕꯅꯦ꯫ ꯑꯩꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯒꯤ ꯏꯅꯥꯏ ꯑꯅꯤ ꯁꯤꯕꯒꯤ ꯁꯅꯤꯜ ꯍꯦꯛ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯍꯧꯈꯤꯕꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩꯅ ꯂꯥꯛꯄꯗ
ꯂꯝꯕꯤꯗꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯍꯦ ꯏꯁꯣꯔ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯃꯈꯣꯏ ꯑꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯦ꯫ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯕ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛ ꯑꯔꯤꯕ ꯂꯥꯟꯕꯟ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯩꯒꯦ꯫ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨꯃ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯈꯨꯟꯂꯥꯛꯄ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯔꯤꯕ ꯂꯥꯟꯕꯟ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯇꯨꯅ ꯃꯩ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯄꯨꯔꯦꯜꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯅꯤꯡꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯀꯨ ꯄꯨꯕ ꯃꯔꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯥꯜꯂꯝꯃꯤ꯫ ꯃꯤꯔꯥꯁꯨ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯊꯣꯏꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯅꯣꯏ ꯑꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯜꯂꯛꯑꯦꯗꯅ꯫ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯈꯨꯔꯨꯝꯖꯔꯤꯌꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯔꯤꯕ ꯂꯥꯟꯕꯟ ꯑꯁꯤꯗ ꯆꯠꯂꯁꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯄꯨꯔꯦꯜꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯩꯔꯥꯕꯅ ꯄꯥꯜꯂꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯌꯥꯝꯅ ꯉꯟꯅ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯗꯅ ꯃꯆꯥꯅꯨꯄꯤ ꯃꯤꯔꯥꯟꯗꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯑꯃ ꯁꯟꯗꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯂꯩꯅꯥ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕ ꯉꯝꯃꯝꯗꯦ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯪꯅꯕ ꯂꯝꯗꯒꯤ ꯂꯥꯟꯃꯤ ꯑꯃ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯤ, ꯑꯩ ꯊꯪꯅꯕ ꯂꯝꯗꯒꯤꯅꯤ꯫ ꯅꯤꯡꯊꯧ ꯄ꯭ꯔꯤꯊꯤꯕꯤꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ꯫ ꯃꯥꯅ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠꯁꯦ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯑꯗꯨꯒ ꯃꯥꯌꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯁꯟꯗꯣꯛꯄ ꯂꯦꯞꯍꯜꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯑꯃꯨꯛꯇꯪ ꯂꯦꯡꯕꯤꯔꯛꯅꯕ ꯀꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝꯅ ꯐꯖꯩ꯫ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤꯒ ꯅꯣꯏꯒꯤ ꯂꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏꯅ ꯅꯍꯥꯛꯅ ꯈꯔ ꯇꯝꯃꯨ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯈꯟꯕꯗ ꯅꯤꯡꯊꯧ ꯄ꯭ꯔꯤꯊꯤꯕꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯕ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯥꯅ ꯑꯇꯣꯞꯄ ꯂꯥꯂꯣꯡ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯅ ꯑꯋꯥꯕ ꯇꯥꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯟꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯣꯏꯅ ꯃꯥꯌꯣꯛꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯏꯆꯥꯅꯨꯄꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯏ꯫ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯨꯔꯒ ꯀꯔꯤꯅꯣ ꯈꯔ ꯃꯍꯥꯛꯀ ꯇꯥꯟꯅꯔꯨꯕꯅ ꯐꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯨꯗ ꯁꯦꯅꯥꯄꯇꯤꯅ ꯃꯅꯥꯏ ꯈꯔꯒ ꯖꯪꯒꯜ ꯐꯥꯎꯗꯨꯅ ꯅꯤꯡꯊꯧ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯃꯩꯔꯥꯕ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯒꯅ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯀꯣꯡꯀꯨꯠ ꯑꯃꯗ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯆꯀꯥ ꯑꯁꯤ ꯄꯨꯊꯕꯗꯒꯤ ꯊꯧꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛꯇ ꯁꯦꯝꯖꯈꯤꯒꯦ꯫ ꯃꯤꯀꯨꯞ ꯈꯔꯗꯪ ꯉꯥꯏꯕꯤꯈꯣꯕ꯫ ꯃꯇꯧ ꯀꯔꯝꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯁꯤꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯕꯨ ꯄꯨꯊꯔꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯆꯨꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯨꯍꯥꯗ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯈꯣꯜ ꯃꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ, ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯕ ꯃꯥꯜꯂꯤ꯫ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯦ ꯏꯕꯥꯅꯤ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯅ ꯃꯈꯣꯟ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ
masak mato yamna ningthijana phajarabi nupi ama ising sokna leramba urami nupi adu masam mana musin muraga masak adugi matik phajarami sahi asok kuina nupi amata hanna yengra laklaba ningthau aduna nupi adubu kanano kalino amata hangdana magi oirege haina khalami senapati aduna su mabukningda nupi adubu magi oirege na khalami adom leibak asigi ningthaura mani ai leibang asigi ningthau mayabani nangdi kanano aigi ming maya kawi ꯑꯩꯈꯣꯏ ꯊꯪꯅꯕ ꯂꯝꯒꯤ ꯅꯤꯡꯊꯧ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯣꯡꯉꯛꯄ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯆꯀꯥ ꯑꯃ ꯄꯨꯊꯕꯗꯒꯤ ꯆꯀꯥ ꯑꯗꯣ ꯁꯦꯝꯖꯤꯟꯕ ꯂꯣꯏꯕ ꯉꯥꯏꯔꯝꯂꯤꯕꯅꯤ 이닝ꯊꯧ ꯍꯣꯏꯒꯤ ꯗꯣꯂꯥꯏꯗꯣ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯕꯤꯌꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ningthau aduga senapati aduga mayagi matung inaraktuna mayagi mayum yaurami maya adu yumdom pok amada matomda leirami adubu ningthauga senapati gana nupi aduda karisu hena chingnaba faudana nupi aduna haiba loina yarami nupi aduna moi anibu ising pithakladuna yamna chingnaningai oiba minok ama no ami